Mizoramgi crime sing chada Yankhaidi Manipurdagi Lanjelakwa Kuki zo Yumlonadiba Myanmar amadi Bangladeshtagi lakpa miyuisingna thokanbani haina Home Minister na phongdoragli. Manipurga yumlonariba Myanmar state ta haukiba sahi khara asida thoganingdaba pamdaba thodosing hengalakpaga loinana thokliba crime sing ase Manipurdagi lanjelaktuna leiriba Kuki zo community miyuising Myanmar amasung Bangladeshtagi sangsilakiba refugees singna chada Yankhaidi makhoi sing asina thokanbani haina Mizoramgi Home Minister Kesab danga na phongdokre wapham ase Mizoram state ki oina haukiba nomajing numita state asida hengalakliba crime sing yenglaga security ki oiba review meeting famkraba matung mahangna paumi singda phongdokibani mahangna makha taratuna hai hengalakliba crime sing ase maru oina senaba miyoi sing ase Manipurdagi lanjenduna Mizoram state ta saidangpham lauriba Kuki zo community sing Myanmar amasung Mizoramdagi refugee oina changlakhiba miyoi singna namna senai haiba khangba ngamkhre haina mahangna phongdoki chathankhre security review meeting aduda Mizoram state ki oina khangba ngamle madudi hauji Mizoram da refugee oina leiriba miyoi sing kunthra rom ase Manipur da kumda lising ani kulhumdoi dagi thokiba ethnic violence na maram oiraga internal displaced person IDP oina saidang lauriba amasung Myanmar amade Bangladesh dagi ain kaina refugee oina leiriba miyuising achina makhoigi hingbagi lanfam da state achida anoba makhalgi crime sing chathaduna Mizoram state ki law and order da asoba singna bama oihanduna lagle haina phongdoki mahangna makata na hai Myanmar rom dagi sangthilakiba refugee sing ase lising ani kunmathoi gi February tha da Myanmar da military coup thokiba amadi lising ani kunithoi da Bangladesh ki Chittagong hill track da ethnic class thoktuna military track down tawbadagi Changsilakibana ayambani haiki. MP Bimol na Kangbai Bazar Fauba Changi Hairubada Security na Thinglakuna Changhankhidre Inner Manipur Parliamentary Constituency ki manung chaliba Kangbai Bazar da Changi Yaraktabadagi MP Bimol mai houna saokhre Parliament da pukhatuna akan mamong da ngangnagadauri Inner Manipur Parliamentary Constituency ki manung chana leiriba Bisnupur District ki Kangbai Bazar Fauba Inner Manipur Lok Sabha ki MP Angomcha Bimol akoijamna Yengsin Bastangi Hairubada Security na Thingduna Changhankhidre Security ki thawong adubo MP Bimol na mai houna saobaga loinana hiramasi matangda parliament ki lakadoriba session da pukhatuna akan mamong da ngangnagadori MP Angomcha Bimol gi mineng makhada pangthokiba state level essay competition ki chathariba screening test yengsinbagi khongchat ki saruk ama oina Moirangi LCM School Center da yengsinba laki makhadana hauji leiriba Kangbai Bazar gi phibam yengsinabagi damak laki Phobal chau yoraglaba matung mafam atubu ngangsenbagi thabak chathariba Taramapan Garwal Rifles ki CO Colonel Rawata phone gi khuthangda Kangbai Bazar da yengsinba changnaba security tharaknaba khangan ki tungda Bisnupur District ki SP na phone gi khuthangda security concern gi matungina police headquarter dagi hana ayaba lauba changani haiduna Changhankhidre security ki thawong adubu yamna saukibaga loinana lengangna Manipur da buffer zone kawa mafam ama laite haikrabasu karigidamak MP ama mahaki constituency gi manung chana leiriba mafam ama Yengshin Bastangi haibada atingba piribano leiriba mafam asidagi meter sama muktang changlaga leiba mafam ni minna uba mafam asida fawba MP amana changba yahandaba haibasi buffer zone leite haigadoribra Kangbai Bazar ga naknaba mafam kharada mitay sing changduna leiba hounakre miyamna changba yaraba mafam adu karigidama security reason gi matung ina changba yaroi hairibano Thaudo asi tumina leisiloi Lok Sabha gi parliament pukhatuna MP amagi hak malibachi chapchana ngangnagani haina yamna sauna phongdoki panba yabadi hauki balisingani kulhumdoi gi mehumdagi Kuki khulai paiba singna Kangbai Phawak Chau Torbung Bangla da leiriba mitay singi yumai thaduna talakhibadagi mafam adu security force na ngang senbagi thabak chathaduna furup animaki miyoi amada changhandana thamlakibani mafam adu da leiramba miyam singna phongdong narakibada Churchanpur romdagi Kuki singdi Kangbai Bazar fawba marak laktuna changhali mitay singbudi ngasi fawba Kangbai Bazar da changhandri haina pendaba wafam kaya phongdong naraki Kamjongdagi Myanmar refugee lising manga hena maramda halankre haina report amana phongdoragli kumda lising ani kunmathoi gi February da Myanmar da military lengak lakraba matung leibak adu da hingsa gi thawong kaya chatharaktuna mayum thadolaga border landuna Manipur gi Kamjong district ta sangdafam lauduna leirakiba Myanmar lising taret rongi manungda haukiba numit kharani asigi manungda refugee lising manga hena Myanmar da amu halankre hairi Press na fangwa pau gi matungina Kamjong district ki Kasong Khulen subdivision gi manung chana ngamkhai paring gi naknana leiba khulching maru aina Namli Wangli Kenching Kesang Khulen Makan Punram
Choro, Pilong, Phaikok, Huimin, Thana, Sangkalo amasong Kangumda hangdokpa tongan-tonganba relief campsingda Myanmar refugeesing asi sangdapam lauduna lakibani makoina relief campsingda leiringai matamda leingaki maikeidagi sahi 5 gi makhagi angangsing yaudana refugee 5,000 gi mathakta biometric data laukre adubu yumthangnariba Myanmar leibakta haudi irangi phibam khara saparakpadagi haukiba numit nini humni asida Myanmar refugee 5,000 gi mathakta halankre refugee 2,000 ro makhata na leihauri haidi Pau asina makha taraduna Kamdong district da sangdafam lauduna leirakiba Myanmar refugee nupi nupa ayambana haudi lau singubagi matam oibana ayuk nungthilda Myanmar da leiba makoigi khulsingda sangchinduna lau singubagi thabaksing tauraga numidangda amung makoigi relief campsingda halaktuna leirakmani makoi ayambana lau singubada hingbana lairaba miyuising ayambani haidi relief campsingda sangdafam lauduna leiriba Myanmar refugees singda Indian authority ki maikaidagi humanitarian ground identity card sing issue tauki panba yabade 1,580 gi refugee convention natraga 1,583 ki protocol da India sign taudraga so miyoibagi minungse yenglaga makoida saktak chepi duna sangdafam birakibani makoida sana thangnaba bucket tarpaulin tin yauna nomagi tangai fadaba polamsing fanganduna lakpani haudi district administrator na Assam Rifles Manipur Police amasung atai agency ka khusamnaraga leiriba phibam yamna kumna yengsili haina government ki official singna phongdoragli WKZIC na Kuki village ki census khangalaknaba Naga na hairakiba aduda makhata na khananaba taksilagli NH202 lambi paring da leiriba Mongko Sepuda lamhentuenba Kuki singna lambi paring asida passenger service tawriba winger gi driver amadi passenger phu kibagi thaudoka mari leinana Naga gi tongan ba CSO amadi Kuki village sip singi marakta yanaba purakiba aduda yauba Naga gi leiriba culture custom amadi land owner da natana Mongko Sepuda leiriba Kuki gi yumkong masing thinabagi matangda TKL na pung 95 gi manungda khangalaknaba yanakiba adu amuka makhatana khantanaba World Kuki Zoo Intellectual Council WKZIC na taksilagli WKZIC na thadorokba sirol amada Mongko Sepu hariba khungang asi English 1992 gi subclassman gi makhada Kuki customary law gi matung ina semkibani English 1982 da pangthokiba census gi matung ina Ukhrul district ki manungchana Ukhrul district ta circle ahungi makhada tangkhul gi khungang 119 Kuki gi khungang 135 circle ani gi makhada Kuki gi khul 13 amadi Ukhrul circle amagi makhada Kuki gi khungang 18 puna Kuki gi khungang 100 lei haina phongdoragli adubo hairiba khungang sing asi matangi matung ina Ukhrul amadi Kangdom district ki makhada leikre maramaduna tangkhul gi tongan ba CSO na Mongko Sepu thodoka mari leinana nakalani gi marakta yanakiba wapham sing adu amuka hana makhata na yengsinaba WKZIC gi sirol aduna makhata ragli Tera khongsang bi maning kaithel da bomb plan tawramle Police Control Room na ngarang numidang thorokba sirol amana haibada bomb disposal team yawba security force na moirang PS ki manung chanba Tera khongsang bi maning kaithel gi mafam amada 51mm gi ILLG bomb ama plan tawramba thengnare haidi bomb asi bomb disposal team na mi sohandana pokhaihankre pokhaihankiba mafamdagi makhataba investigation chathanaba bomb ase sing recover tawre haidi Arambai Tengol gi PRO Robin mangang khwarepamda gebde lokhachege yengnaba Kuki na mai thado pikraba yum kai kaya masagi computerized pata su leijariba mai hek thakibaga police su FIR tawjakraba sing asibu na houna na Kuki na adugumba tawkiba leite mai thakide maitei gi yum leite haidna official claim tawbagi thabak kana chatharagli migidi kok thadaba sung leblepte aikhoigidi ngasina kadai da hausi hayengna kadai da kumhai haiduna thinari IDP sing su na khoi chak manaduna punna lepminadragadi amagi matungda mathang tawraktuna nasagi yum mitopna loina laukragani aingonda masigi wakat kaya lae hauji adubu mari leinaba police da court aina yamna fajana pauta kaya piraga pau phauna halaga chathali honorable governor da stay ihali laithok piganuko migidi khulai gi lan tawraktre koki lan kana tawrakli haina Arambai Tengol gi PRO Robin mangangna social media da post oina thagalagli Manipur miyamna BJP lenga hu taret khabagum khare haina phayeng birena phongdoragli Manipur miyamna BJP lenga asi hu taret khabagum na khare haiduna hanagi minister ningthaujam birena phongdoragli
ꯋꯥꯐꯝ ꯑꯁꯤ ꯉꯔꯥꯡ ꯐꯌꯦꯡꯗ ꯂꯩꯕ ꯍꯥꯟꯅꯒꯤ ꯃꯤꯅꯤꯁꯇꯔ ꯑꯁꯤꯒꯤ ꯃꯌꯨꯝꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯕꯤ.ꯖꯦ.ꯄꯤ ꯂꯩꯉꯥꯛꯅ ꯇꯧꯔꯤꯕ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯆꯍꯤ 2 ꯍꯦꯟꯖꯤꯜꯂꯛꯂꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯉꯝꯗꯕꯗꯒꯤ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯣꯜ ꯊꯝꯖꯤꯟꯗꯨꯅ ꯃꯤꯌꯥꯝꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯍꯜꯂꯤ꯫ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯃꯤꯇꯩꯁꯤꯡꯅ ꯃꯁꯥꯒꯤ ꯂꯧꯕꯨꯛꯇ ꯂꯧꯔꯥꯡ ꯁꯨꯕ ꯆꯪꯂꯨꯕ ꯃꯇꯝꯗ ꯅꯥꯎꯔꯤ ꯀꯥꯞꯁꯤꯜꯂꯛꯄ, ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯒꯤ ꯊꯧꯗꯣꯛ ꯊꯣꯛꯇꯨꯅ ꯀꯨꯀꯤꯁꯤꯡꯅ ꯇꯧꯅꯤꯡꯕꯗ ꯇꯧꯔꯛꯄꯗ ꯂꯩꯉꯥꯛ ꯑꯁꯤꯅ ꯀꯔꯤꯃꯠꯇ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯒ ꯃꯤꯇꯩꯗ ꯑꯣꯟꯁꯤꯜꯂꯒ ꯐꯥꯕ, ꯄꯨꯟꯕ ꯇꯧꯔꯤꯕ ꯑꯁꯤ ꯁꯦꯟꯇꯔ ꯂꯩꯉꯥꯛꯅ ꯀꯨꯀꯤꯁꯤꯡꯒꯤ ꯃꯤꯆꯪꯗ ꯂꯦꯞꯂꯤ ꯍꯥꯏꯕꯁꯤꯃꯗꯤ ꯀꯛꯅꯤꯡꯉꯥꯏ ꯌꯥꯎꯗ꯭ꯔꯕ ꯋꯥꯐꯝꯅꯤ꯫ ꯍꯧꯖꯤꯛ ꯒꯕꯔꯅꯔꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯆꯤꯡ ꯑꯃꯗꯤ ꯇꯝ ꯑꯅꯤꯃꯛꯇ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯍꯟꯅꯤꯡꯉꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯂꯧꯃꯤꯁꯤꯡꯅ ꯂꯧꯔꯥꯡ ꯁꯨꯕ ꯉꯝꯗꯅ ꯂꯩꯔꯤꯕ ꯑꯁꯤꯁꯨ ꯃꯅꯤꯄꯨꯔꯤ ꯒꯕꯔꯅꯔ ꯑꯖꯌ ꯀꯨꯃꯥꯔ ꯕꯍꯥꯂꯥꯅ ꯃꯤꯠꯌꯦꯡ ꯆꯪꯍꯟꯅꯤꯡꯉꯤ꯫ ꯃꯅꯤꯄꯨꯔꯗ ꯑꯊꯨꯕꯗ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯅ ꯁꯦꯝꯕ ꯂꯩꯉꯥꯛ ꯑꯃ ꯂꯩꯍꯟꯕꯒꯤ ꯇꯉꯥꯏ ꯐꯗꯕ ꯑꯗꯨ ꯂꯩꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯕꯤ.ꯖꯦ.ꯄꯤꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡꯅ ꯑꯊꯨꯕꯗ ꯄꯨꯟꯁꯤꯟꯗꯨꯅ ꯂꯩꯉꯥꯛ ꯁꯦꯝꯒꯗꯕꯅꯤ꯫ ꯉꯝꯂꯣꯏꯗꯕ ꯂꯩꯔꯒꯗꯤ ꯃꯤꯌꯥꯝꯗ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯃꯤꯌꯥꯝꯕꯨ ꯋꯥꯍꯜꯂꯣꯏꯗꯕꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫